아마야 뭐 거기 가시디 뭐 거기 ям 나온 하이다래 거 가시 수티 위베다 라누가 로 헥셀레 아도 시기 용차 이런 놈 레래 용차 암 고설라게 아디 옥tum 동물 레래 옥 파자바 거기 단 떠래 아디 옌마 콩 레래 이런 거 레래 라이샤 아무 레래 오케이. 아도 가시기디 얌나 누가이바 챌린지 나이다 맘도 떠러 거기 또 맘 비디오 라이크 또 비라모 반스킨 좀 이따라 가네. 본인이 그걸 내미 다 아도 가시기디 자 짜버지 흥브람 많이 떡설러제 막 콩제 세다 비어싱도 하이다래 거 뭐이나주 아이지 얌나 고이농 호부지도 얌 몰래 콜레 하야바 아주 나나 잡이 따나르지 카멘더 까나나 해나 난게 하버도 아마게 했다래 거 아도 하이비라모 아도 가 시기 넘버도 가 했다 하우데 로 나미 단데라. 아무거든 하면이 안데 데이디 텔레스 난다 자래 아이 하나 공기 빠르게 거도 돼 아이 난데는 얌나 틴틴 강해 한 나도 오래가 나 티봉 하래 세우도 막공 잡아도 난 마음 내. Alright. How long đâu kìa? 고하고 그래 그냥 먹자 Đấy không sao kìa. Làm sao lấy mà không. 이 암비 프로젝트 난 뭐 디자인 가게 라니 하이데 막 거기 말랑 하우도 없니나 아주 명 커멘트 하이비로 먹거나 난 게도 아주 하우드라 Thôi. 야 이거 돼 가이 우레 거 나는 나 먹고 이 라우로 거 So are you ready? Yeah. So 고해 Are you ready? So 3, 2, 1 I start! hết năm 옥돔이야 너 그래서 그러게 Đâu kìa. Đâu là không quên. lại đi nè Con vô một. dùng chám xuống dùng chám mới cột vào gì ạ 캡슐을 말해 어제. Không rõ Thôi. nâng cái gì tập về dùng sao hảo á cái đó là Rất rồi. 응
ꯅꯦ ꯂꯦꯞꯈꯤꯕ ꯃꯤ ꯆꯠꯂꯝꯗ꯭ꯔꯤꯔꯣ ꯅꯠꯇꯦ ꯂꯦꯞꯈꯤꯕ ꯑꯩꯅ ꯆꯥꯛꯄꯅ ꯊꯦꯡꯉꯨꯕ ꯆꯥꯛꯅ ꯐꯗꯤ ꯂꯩꯕ꯭ꯔꯥ ꯂꯩꯇꯦ ꯂꯩꯇ꯭ꯔꯗꯤ ꯇꯣ ꯀꯣꯏꯗ ꯄꯛꯄ꯭ꯔꯦ ꯍꯣꯏꯇꯦ ꯃꯌꯥꯝꯒꯤ ꯃꯤꯅꯣꯛ ꯃꯆꯥ ꯈꯥꯡꯕꯗ ꯋꯥꯠꯂꯦ ꯊꯤꯅ ꯊꯤꯅ ꯉꯥꯡꯉꯛꯄꯁꯤꯗ ꯅꯪꯗꯤ ꯄꯥꯅꯤꯁꯃꯦꯟ ꯑꯗꯨꯝ ꯐꯪꯕꯗ ꯇꯥꯔꯕ ꯎꯄꯥꯏ ꯂꯩꯇꯕꯤꯗ ꯆꯥꯛ ꯈꯛꯇꯪ ꯑꯣꯏꯅ ꯇꯧꯅꯗꯤ ꯀꯩꯅꯣ ꯑꯩ ꯉꯝꯗ꯭ꯔꯦ ꯃꯌꯥꯝ ꯉꯝꯗ꯭ꯔꯕꯕ ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ ꯉꯁꯤ ꯅꯪ ꯌꯥꯗ꯭ꯔꯦ ꯗꯕꯨ ꯂꯨꯇꯤ ꯆꯠꯁꯜꯂꯨꯔꯕ ꯑꯠꯆꯥ ꯆꯥꯕ꯭ꯔꯕ ꯆꯥꯛ ꯂꯥꯝꯃꯦꯅ ꯉꯁꯥꯏ ꯅꯪꯗꯤ ꯏꯒꯅꯣꯔ ꯇꯧꯕꯤꯔꯣ ꯑꯗꯨ ꯅꯪ ꯗꯕ꯭ꯂꯨꯗꯤ ꯆꯥꯔꯨꯕꯒꯤ ꯄꯅꯤꯁꯃꯦꯟ ꯆꯨꯝ ꯐꯪ ꯇꯥꯕꯅꯤ ꯑꯗꯨꯗꯤ ꯑꯗꯨ ꯄꯅꯤꯁꯃꯦꯟ ꯇꯧꯗ꯭ꯔꯦꯕꯀꯣ ꯕꯥꯔꯗꯦꯒꯤ ꯚꯤꯗꯤꯑꯣꯅꯦꯕ ꯉꯁꯤꯁꯦ ꯑꯗꯨ ꯕꯥꯔꯗꯦꯒꯤ ꯚꯤꯗꯤꯑꯣ ꯑꯣꯏꯕꯅꯤꯅ ꯉꯁꯤ ꯄꯅꯤꯁꯃꯦꯟꯁꯤ ꯏꯆꯥꯅꯨꯄꯥꯁꯦ ꯑꯋꯥꯕ ꯄꯤꯔꯣꯏꯒꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯄꯅꯤꯁꯃꯦꯟꯁꯤꯗ ꯑꯩ ꯏꯆꯥꯅꯨꯄꯥꯁꯤꯗ ꯑꯩꯅ ꯇꯧꯗꯣꯏꯁꯦ ꯉꯁꯤ ꯃꯥꯁꯦ ꯄꯣꯛꯄ ꯅꯨꯃꯤꯠ ꯑꯣꯏꯕꯅꯤꯅꯀꯣ ꯑꯗꯣ ꯃꯌꯥꯝꯅ ꯑꯗꯨ ꯀꯃꯦꯟꯇ ꯋꯤꯁ ꯈꯤꯇꯪ ꯄꯤꯕꯤꯔꯝꯃꯣ ꯚꯤꯗꯤꯑꯣ ꯌꯥꯝ ꯇꯣꯏꯅꯁꯨ ꯅꯝꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯏꯆꯥꯅꯨꯄꯥꯒꯤ ꯌꯥꯏꯐ ꯃꯪꯒꯣꯜ ꯈꯤꯇꯪ ꯄꯤꯕꯤꯔꯝꯃꯣ ꯅꯪꯁꯨ ꯍꯥꯏꯗꯅ ꯈꯤꯇꯪ ꯄꯤꯕꯤꯔꯝꯃꯣ ꯈꯣꯠꯄꯤꯔꯝꯃꯣꯅ ꯌꯥꯔꯦ ꯍꯣꯏ ꯏꯀꯥꯏ ꯈꯔ ꯊꯤꯒꯠꯕꯅꯦ ꯑꯗꯨꯅ ꯃꯌꯥꯝ ꯋꯤꯁ ꯄꯤꯕꯤꯔꯝꯃꯣ ꯑꯗꯣ ꯉꯁꯤꯒꯤ ꯄꯅꯤꯁꯃꯦꯟꯁꯦ ꯌꯥꯝꯅ ꯅꯣꯛꯅꯤꯡꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯤ ꯌꯥꯝꯅ ꯀꯥꯟꯅꯕꯁꯨ ꯑꯣꯏꯗꯣꯏꯅꯤ ꯃꯥꯏ ꯕꯥꯔꯊꯗꯦꯅꯤꯅ ꯑꯩꯅ ꯌꯥꯝꯅ ꯋꯥꯍꯟꯅꯤꯡꯗ꯭ꯔꯕ ꯍꯥꯏꯇꯥꯔꯦ ꯅꯧꯅ ꯉꯁꯤꯁꯦ ꯃꯥ ꯈꯣꯡꯗꯥꯔꯛꯄ ꯑꯣꯏꯗꯣꯏꯅꯦꯕ ꯁꯪꯁꯥꯔꯁꯤꯗ ꯑꯗꯨꯗꯨꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯍꯥꯏꯇꯥꯔꯦꯀꯣ ꯅꯪꯅ ꯉꯁꯤ ꯇꯧꯗꯣꯏꯁꯦ ꯑꯩꯅ ꯃꯁꯥꯁꯤꯁꯨ ꯈꯔ ꯐꯍꯜꯂꯒꯦ ꯇꯧꯅꯦꯕ ꯑꯗꯨꯗꯨꯅ ꯌꯦꯔꯨꯝ ꯑꯣꯏꯅ ꯄꯤꯖꯔꯒꯦ ꯉꯁꯤꯗꯤ ꯌꯦꯔꯨꯝꯁꯦ ꯑꯍꯨꯝꯁꯦ ꯃꯥꯁꯦ ꯍꯤꯡꯅ ꯉꯥꯎꯕ꯭ꯔꯥ ꯇꯧꯕ꯭ꯔꯥ ꯑꯍꯤꯡꯕꯅꯤ ꯍꯤꯡꯅ ꯑꯗꯨꯝ ꯄꯤꯊꯛꯑꯒꯦ ꯑꯗꯨꯒ ꯃꯁꯥ ꯐꯕ ꯄꯨꯟꯁꯤ ꯑꯃ ꯉꯁꯤꯗꯒꯤ ꯍꯧꯔꯒ ꯌꯦꯔꯨꯝ ꯆꯥꯍꯜꯂꯒ ꯃꯁꯥ ꯐꯍꯜꯂꯒꯦ ꯈꯜꯂꯦ ꯑꯗꯨ ꯃꯈꯥ ꯇꯥꯕ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏ ꯐꯕ ꯃꯁꯥ ꯃꯎ ꯐꯕ ꯇꯤꯟꯖꯪ ꯀꯥꯏꯖꯪꯗꯕ ꯑꯣꯏꯔꯁꯨ ꯅꯨꯡꯉꯥꯏꯕ ꯕꯣꯔꯁꯤ ꯑꯩꯅ ꯄꯤꯔꯦ ꯏꯆꯥꯁꯤꯗ ꯑꯗꯨꯗꯨꯒ ꯄꯅꯤꯁꯃꯦꯟ ꯇꯧꯔꯅꯤ ꯃꯌꯥꯝ ꯑꯗꯨ ꯁꯥꯔ ꯂꯧꯔꯣ ꯑꯗꯨꯒ ꯅꯪꯒꯤ ꯌꯦꯡꯒꯦ ꯀꯃꯥꯏꯅ ꯊꯛꯀꯦꯗꯣ ꯑꯍꯨꯝꯃꯛ ꯊꯛꯇꯣꯏꯔꯕ ꯑꯍꯨꯝꯃꯛ ꯊꯛꯇꯗꯤ ꯀꯩꯅꯣ ꯑꯩꯁꯤꯕꯣ ꯑꯗꯨꯕꯨ ꯉꯝꯗ꯭ꯔꯗꯤ ꯅꯪꯗꯤ ꯑꯩꯁ ꯑꯩꯗꯤ ꯊꯛꯑꯒꯦ ꯃꯁꯥ ꯐꯔꯦꯍꯦ ꯑꯩꯁ ꯏꯃꯩ ꯃꯩ ꯑꯩꯗꯤ ꯀꯦꯃꯦꯔꯥꯗ ꯑꯣꯏꯅ ꯌꯦꯡꯒꯦ ꯅꯪꯒꯤ ꯇꯧꯔꯤꯁꯦ ꯑꯣ ꯃꯥꯏ ꯒꯥꯗ ꯊꯛꯇꯤ ꯊꯛꯏꯀꯣ ꯅꯪꯒꯤꯗꯣ ꯊꯛꯄ ꯁꯤꯗꯤ ꯑꯐꯕ ꯀꯥꯟꯅꯕ ꯄꯣꯠꯅꯦꯕ ꯑꯗꯨꯗꯨꯅ ꯃꯃꯥꯡ ꯆꯪꯁꯤꯜꯂ ꯊꯛꯆꯜꯂꯨ ꯀꯩꯅꯣ ꯎꯗꯕ꯭ꯔꯕ ꯃꯃꯥꯡ ꯆꯪꯁꯤꯜꯂ ꯊꯛꯆꯜꯂꯨ ꯀꯩꯅꯣ ꯈꯔ ꯃꯃꯥꯡ ꯆꯪꯁꯤꯜꯂꯒ ꯅꯩꯁꯜꯂꯨ ꯀꯩꯅꯣ ꯁꯨꯃꯥꯏꯅ ꯇꯥꯔꯛꯇꯣꯏ ꯄꯣꯠ ꯍꯦꯛ ꯄꯣꯈꯥꯏꯔꯣ ꯅꯌꯥꯗ ꯄꯣꯈꯥꯏꯍꯜꯂꯣ ꯋꯥꯏ ꯃꯔꯨ ꯑꯗꯨꯝ ꯇꯥꯈꯤꯅꯤ ꯍꯥꯎꯕ꯭ꯔꯥ ꯊꯒꯦꯛꯏꯍꯦ ꯑꯩꯒꯤ ꯁꯝꯗꯤ ꯃꯣꯂꯤꯀꯨꯠ ꯃꯥꯜꯂꯦꯍꯦ ꯍꯦꯠ ꯄꯣꯈꯥꯏꯔꯦ ꯌꯥꯏꯐꯔꯕ ꯄꯨꯡꯐꯝ ꯑꯁꯤꯗ ꯏꯆꯥꯅ ꯇꯧꯔꯤꯁꯤ ꯀꯩꯅꯣ ꯑꯁ ꯂꯣꯏ ꯇꯥꯔꯦꯅ ꯇꯧꯔꯤꯁꯦ ꯐꯗꯤꯗ ꯇꯧꯔꯣ ꯑꯁ ꯃꯥꯏ ꯐꯖꯔꯦ ꯕꯥꯔꯗꯦꯁꯤꯗꯤ ꯕꯥꯔꯗꯦꯁꯤꯗꯤ ꯀꯩꯅꯣ ꯇꯧꯔꯦꯍꯦ ꯕꯥꯔꯗꯦꯁꯤꯗꯤ ꯀꯩꯅꯣ ꯇꯧꯔꯦ ꯑꯗꯣ ꯃꯌꯥꯝ ꯅꯪꯒꯤ ꯄꯅꯤꯁꯃꯦꯟ ꯉꯁꯤꯗꯤ ꯁꯤꯗ ꯂꯣꯏꯁꯤꯜꯂꯒꯦ
ꯑꯗꯣ ꯉꯥꯏꯍꯥꯛ ꯁꯨꯝ ꯅꯨꯡꯉꯥꯏꯅꯅꯕ ꯑꯗꯒꯤ ꯃꯥꯒꯤ ꯕꯥꯔꯗꯦꯒ ꯃꯔꯤ ꯂꯩꯅꯅ ꯇꯧꯖꯕ ꯄꯅꯤꯁꯃꯦꯟ ꯑꯗꯣ ꯃꯌꯥꯝꯅ ꯇꯧꯅꯤꯡꯕ ꯄꯅꯤꯁꯃꯦꯟꯗꯨꯁꯨ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯝ ꯀꯃꯦꯟꯇ ꯑꯗꯨꯝ ꯗ꯭ꯔꯣꯞ ꯇꯧꯕꯤꯔꯝꯃꯣ ꯈꯔ ꯑꯩ ꯐꯪꯈꯤꯗꯧ ꯃꯥꯜꯂꯦ ꯍꯟꯗꯛꯇꯤ ꯌꯨꯝꯗ ꯆꯪꯕ ꯀꯨꯏꯗ꯭ꯔꯤꯕ ꯑꯗꯨꯗꯨꯅꯅꯦꯕ ꯑꯗꯣ ꯃꯌꯥꯝ ꯄꯅꯤꯁꯃꯦꯟ ꯁꯣꯏꯁꯣꯏꯗꯅ ꯁꯖꯦꯁ ꯇꯧꯕꯤꯔꯝꯃꯣ ꯀꯩꯀꯩ ꯇꯧꯍꯟꯅꯤꯡꯕ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯑꯗꯣ ꯉꯁꯤꯗꯤ ꯀꯥꯏꯅꯔꯁꯤ ꯏꯆꯥ ꯑꯣꯀꯦ ꯒꯥꯏꯁ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ ꯌꯥꯏꯐꯔꯦ